ꯉꯁꯤꯗꯒꯤ ꯑꯣꯏꯅꯁꯨ Chief Minister ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ Lupa koti chatruk marfunithoi advance tax devolution asina development ki thabak khumang chawsinlagani haina Chief Minister na phongdokre. Security concerns in maram oiraga Department of Osna mafam kharada mail servicing suspend tokre. National Highway 37 da matik chaba security arrangement taunaba Core Committee ka Manipur government ka MOU sign taunakre. Amasung August 3 faubagi manungda NRC update taunaba khongthang lokhatrabadi JFT na kanba khongsangjang silagani haire. Kurumjari ISCOM News bereng tabiri ba khwai pungnamak poi silki janambam na taram nokchari hauzik pau sandokni pijari. India ki Prime Minister Narendra Modi na lebak sin batungna ngasidagi haudokhiba nasa mukta yuva for Viksit Bharat Sankalp Abhiyan state asigi oina su Chief Minister Yumnam Khemchana haudokre. Ministry of Youth Affairs and Sports Committee makhada State NSS cell amadi Manipur University gi NSS cell na sinduna ngasi University asigi auditorium da pangthokhiba thawram aduda Chief Minister Yumnam Khemchan Manipur University ki Vice Chancellor Professor R.K. Hemakumar Registrar Professor M. Premjit University asigi NSS cell ki Program Coordinator Professor L. Santos na mathang setna Chief Guest President amadi Guest of Honor oina sarukyaki maru oina lebak asigi naha kaya si mayai ka bachinjak te gilap na lehenabagi pandamda campaign asi haudokpagi tharam aduda India gi Prime Minister Narendra Modi na online gi khuthangda abhiyan asigi matangda lebak asigi miyamda paujul kaya amasu pikhi loinana Prime Minister Narendra Modi na lebak asigi naha sing mayai ka bachinjak te gilap na lehenabagi pandamda pangthokliba campaign asi haudokpagi tharam aduda Prime Minister Narendra Modi na Abhiyan asigi matangda lebak miyamda online ki khuthangda paujal pikhi hairiba online ki khuthangda piba paujal adu lebak asigi tongan ba state singda punna matam ama khaktada taminabagi tharam ama lebak asigi leiriba state singda pangthoknakibaga loinana tharam adu ki sarukam oina Prime Minister gi warol adu Chief Minister Yumnam Khemchana luchingduna MU gi Oja Singh tongan ba mahiroi sing amadi NSS cell gi volunteer singna MU gi auditorium da tongan ba nat ki thawram kaya ga loinana punna taminaki thawram adu da Chief Minister Yumnam Khemchana hai mahakna linkhalakpa matamda mahaka tinaba miyoi kaya ama drug sizinaba yauki adubu mahaka tinaba kayana drug sizinaba yaurabasu mahakna sana khonabagi lamda mai onsen hobana maram oiraga drug sizinaba haiba du oikide maru oina sanaroi ama oina drug sizinaba na hakjang sokpada natana tungda amangba kaya lerakani haina mahakna matamadu da khanki boibana drug tagi nanthok hobani haina phongdoki mahakna makha taraduna hai lamdamasi South East Asia gi gateway ne Haujik state asigi Khongsang fauba railway line yorabani amadi kumjali singani konipal digi Imphal fauba yona ba pandam thamlibani asigumba phiba masida lamdam asigi naha sing mayai kaba nisadi gi lapna lehona bhotna bhaibasi yamna mak mathautai hairiba lamdam asida drug asi sotlaga baki da sizinaba yabagi phibam ama lerakliba asi yamna nungnang ningai oirakli adubu masigi cherakasida kangbu amana aikoi lekha tanaba sinbagi mami ama sutarakli bashi aikoi khudingmakna punna thengnamina batangai fade
Loinana lamdam asida thokliba irang asigi waroishin purakna bhotnabada aikhoi amana amabu ngaknaba amadi haukiba thodok-sing adu kauthoknaba changi amadi Kanglup Puruk Maselgi marakta leinariba thajainadabagi phibam asi kokhanduna tangdu leitaba lamdam ama ohenaba lengak asina angamba thakta hotnari haina mahakna makhatana phongdokhi हालांकि इस पॉलिसी हर मध्य एक इस पॉलिसी के नतीजे नवा साउथ एशिया की अदु बकेट में ओइबा ओइदोबा सुमा मणिपुरी असे होइबा नास मणिपुरी असे होइबा चासिना नासिना ड्रग्स दिली भाग द लेबमसन दोन पर एनजीओसी लाखना इवे बुलावा यावी अदुदा नवाई नवाई दो पॉलिसी दी ड्रग्स बिजली नसी लेबा फेनोमेनन से ड्रग्स पैसा सोल लगा पिज्जा जुनावे in our society, crime is crime of the drug. What company says, my son's so so someone is here, the Sanjay, Manipuri Zati, Masilaka, Dano, Silva, Yawe, I could put the Hinavina Mazani, Masisaka Nakana, Ojas Nakana, Nas Nakana, I could put Namasi, Hokam, Seta, Hinavina, Madame Luboy, Highway, Kamdani, Alura, I Kamdani Masi. शांति लेकर लेबाक अमत सबक पे आते शांति लेकर लेबाक अमत सबक पे आते सबक पर इतिहास नहीं so ठोकरिबा crisis every time when crisis चाहिए हो उस तरह कुछ न करें इधर को मारे मसी कोई forgiveness अबला अबको कॉक्ट होगा चापट पर लग सकता बता रहे हैं पर तो नूंगी वाकन होगा तुम घूमने लेना बता रहे हैं कोई चापट पर हम दबा समाज में हुए होंगे Center na Manipur State ki oina advance tax devolution oina lupa koti chatruk marfuni thoi thadarak liba sina state asida paikhat liba chakwa tharangi tabak sing amadi hiram khuding makta khumang chawsan na paikhat pangam lagani haina Chief Minister Yumnam Khemjan Singh na phongdorakli Center na Manipur State ta akhan na miyeng thamduna Prime Minister Narendra Modi amasung Union Finance Minister Nirmala Sitharaman Manipur State ki chakwa thaurang amadi atay hiram sing faganaba advance tax devolution gi senfam sing pipirakpa sida Chief Minister Khemjan na thagat bafongdok laduna matam jana thadarak na Manipur State ta chawsin na paikhat pakam lagani haina Chief Minister Khemjan na social media da thagat post amada phongdorakli Chief Minister Khemjan na makha taraduna hai Mahak na Manipur miyam ki maikai dagi Union Government asina leptana state asida mating panglakliba sida thagat pafongdokli panbayai Center na hawkiba iray numitta August 10 da thadarakadaba normal monthly devolution asi India ki state pumbagi oina lupa koti lakh ama lising mapal tara mapal tax devolution ki additional installment oina thadurakhi Official statement amagi matungina Center na normal monthly devolution gi senfam sing state sing da mangjona na thadorakhiba si state singi sel tumgi pibam sing fagadhan na bamadi state sing na capital expenditure sing amasung developmental project sing khumang chawsa na paikhat pangam na bagi damaktani haire Manipur state ki oina center na thadorakhiba senfam asina state asigi infrastructure sector sing amadi priority sector sing da chawna mating pangbangam lagani haire National Highway 202 Imphal Ukhrul Lambi gi Sankai Kuki Khulda counter economic blockage chathariba Kuki singna ikoi koidringaida Department of Post ki mail van ama intercept tawduna mail van asida purakpa mail consignment singmai thadokkhibagi thodokki matung tarakpada Department of Post na security na maram oiraga Manipur gi maru oiba mafam kharada mail service sing suspend toragani haire hiramasiga mari leinena Office of the Superintendent of Post Office Manipur Division athokiba order amagi matungina hana service leiramba Imphal Dimapur Imphal Mau amasung Imphal Ukhrul Lambi singda mail service sing kudaktege suspend toragani haire maramasina hairiba lambi asida surface mail servicing makha taba order amathok triba fawba suspend tawgani haire order asina makha taraduna department asigi decision asi hojik oriba security situation singamadi ikoi koidringaida postal mail movement da effect tohan kiba thodok sing asina maram oiraga chief postmaster general northeast circle gi instruction matungina suspend tawkhibani haire
Hairiba directive asi Manipur Division de Leriba Post Office Singh Assistant Superintendents, Subdivisional Inspector Singh, Assistant Postmaster Mels, the Transit Mail Office, Imphal Head Post Office amasung Sub Postmaster khudingmakna khudakte implement taunaba khanghankre hairi. National Highway 37 Imphal Ziribam Lambigi Mafam Kayada Kutlai Piper Groups in a petroleum tankers Singdagi Ain Kaina Tax Loba Madi Extortion Toina Toriba Sigi Mayukta Madilenga Kasina Chatariba Taudoxing as a Tingbangam Dabagi Mayukta Manipur Petroleum Transporters and Drivers Association MPTDNA steering Pai the Bagi Kongzang Junction Krabamatung Ngarang Petroleum Oil and Lubricants POL Transporters Singi Core Committee gi Mihut Singa Manipur Government ka Chief Minister gi Office ta Memorandum ama sign tauna kre Kongjang handok pa yana leire Ngarang sign tauna ki ba MOU adu State Sigi Driver amasung Transporter Association gi Mihut Singaloina na Chief Minister Yumnam Kim Chan Singh Government ki official sing yauna apun mamifam ama pangthuk lama matung Chief Minister Kim Chan ka sign tauna kibane Transporters Singna National Highway 37 Imphal Ziribam Lambida Security Arrangement Sing Fagaran ba Maru Oina Matik Chaba Security Convoy Sing PB Bamasung Toina Road Opening Party ROP Sing Tauhana Badabi Tauki Hairiba Yana GSC Government Amasung Core Committee of the Consortium of Manipur Petroleum Products Transporters Fraternity Retail Outlet Dealers LPG Distributors Amasung Drivers Association Singane Sign tauna ki ba MOU asigi matungina Commissioner Home na Chairman of a Coordination Committee ama sembadasu ayaba piki bagaloina na committee asida Police, CRPF, Consumer Affairs, Food and Public Distribution, CAFN PD Department amasung Transporter Singi Core Committee yaugani haire committee asina thamagi manungda National Highway 37 gi Security Convoy Movement gi Standard Operating Procedure SOP review torba matung State Gazette ta fongani haire Makata na MOU aside Home Department amasung Police Headquarters singna National Highway 37 gi oina Nodal Officer amakhangani amadi khanlaba Nodal Officer asina Highway fautuna chatliba District singi oiba Sub Nodal Officer sing khandana thakuding gi review togani MOU aside National Highway 37 the chatri extortion sing muthatnaba District singi Superintendent of Police SP singna Highway sing asida ain kaina gari singdi sel khairiba singi mathakta Special Drive Sing Chathagadabani Haire. Mifam asi pangthok palor matung Special Secretary Home A Sucha Singna State Asigi Director General of Police ta MOU asidi yarab directive implement tawduna mathau taba Nodal Officer Sing Khandana Anti-Extortion Drive Sing Chathaba Hona ba instruction P Kre Haire. State asida ain kaina lay siliba mitop miancha Sing Khandok Nabagi Damak State Government at Hasigi Taruk Fawagi Manunda National Register of Citizens NRC update Taunaba Kongtang Sing Lokalak Tabatarabadi Matangi Numate August Taritagi Hauduna Campaign for Just and Fair Delimitation ZFT Nakan Kongzang Sing Chang Silagani Haina Governor Ajay Kumar Bhala Amasung Chief Minister Yumnam Kim Chan Singh Da Ngarang Ultimatum Sing Pisin Kray JFT na thadorok pacherola magi matungin na ain kaina state asidi changsilaki ba illegal immigrants ang namaram oiraga state asigi demographic profile asi mathak makha onthok handuna thamle amadi matam sangna state asida tangdulai taba manghanduna leire English singani kunumdagi me ahumdagi hauduna thokleba irang asina meitei purup singda chawna sokhalaba matung hauzik nagada amuk onsen kray irang sing asida miyoi kayagi punsi loi kray paksana displace thokhanduna leire haire Committee asina state amasung central government Manipur state NRC update tawduna mitop mianja sing khandok na bakayara khana memorandum pisin kray public awareness kaya pangthok kray ngarang government committee asina tawkiba communication asi committee asina matam kuina deki taliba dabi asigi reminder ni haire ZFT ke charol asina hai sahi asigi July 13 Manipur Press Club ta civil society organization singi mihut singaloi na pangthok ki pami famaduda Thasigi tara taretegi haugadari ba housing census amadi mathang chahigi February amadagi haugadari ba population census singa si pangthok trungai mamangda state government na Manipur state ki oina NRC update tawdaba tarabadi khongjang kansilagani haina warep lokkiba leikre haire Maramasina karigumba government asina August 2 ki nimidang fawbagi manungda NRC update tawna warep natraga resolution ama lawdaba tarabadi ZFT na mathangi numit August 3 tagi hauduna akan makhongjang changsin bahuragani haire
Wildlife Protection Act ki makhada poni sagol huranba madi tanglaba sa makhalasi sadong oina yonthokpagi thabak chathariba singasigi mathakta mari leinaba sina convection lokhatwam thok I haina Manipur Horse Riding and Polo Association ge General Secretary K Dhanachandra na phongdokre Manipur Pony and Polo Welfare Association Manipur Pony Owners amadi pony ka mari leinaba tongan ba association taret ki maroiba miyoi sing amadi polo players sing na sarug yaduna ngasi Manipur Press Club ki thangjing hall da pangthokki ba pawgi mifam amada wafam asi mahak na phongdokkibane Paugi mifam aduda mahak na makataraduna Manipur gi puwari ka sagonari ba pony asi lenga ki datama ki matungin na pony sagol asi lamdamasida lising ang makhara henalay adubu hairi ba pony sagol sing asi huran kibagi masinga pasaluragadi punna pony sagol asi lising ang mafana leitre hairi ba sagol asi miyoy khara na huran duna sadong oina yonthokpagi thabak ama haujik kam na jatharakli ba sita stay na laibak thibane maru oina hiramasiga mari leinana Police Department report ama tawkibaga loinana wakat kayamasu thangatkiba leikrabane adubu report amagit wakat sing adubu police na nathaiduna thambagi mami amasu chawna tari masina maram oiraga ponibu yok thakna ba haiduna Safe Manipur Safe Polo amadi Safe Pony lauriba sing amadi campaign sathariba sing asigi wahan thok leiraktre maru oina Sagol huran ba madi tanglaba sa makhalasibu sadong oina onthoktu yon bada chainabani haiba miyoi taret leire hairiba miyoi taret asigi mathaktasu police ki mafamda wakat ki bas leikre hairiba miyoi taret asi sagol ga mari leina ba madi association taret asina pangthokpa tournament singdi yauhandaba haina amatoina walip laure haire Amaromda pony sagol bunung shiba madi honor sing yauna association singna atuba matamda sanga yoliba mafam singda chatuna pony sagol gi sadong yaubra haina drive amasu chatharagani hairiba driver sida hauragani kanagumba singna pony sagol gi sadong yauramba madi yolamba thingnarabadi khudakta aingi mating loduna convection lokhalagani haina su mahana makhata na phongdokki Manipuri Sanggol ko state game ng lapok iba minit ajo madugo state ki Sanggol kamde ki minit nataga puni ki na odo ko mayam saga ti demand do pam e Sanggol minit ada oresu samu kamde ni lechu demand do pam Manipur ki leriba masana singi hor pam riba samu kamde ma pham sing asya ko yin sarkar na lenga na padu ma pham sa sing do mai de local game mele sing hoira ka sun ki sto thoti hoira to tane biraga puni sing ji gajin ga asya atuma kam la khopi ro to sabon sing asya tuma kam na sigi mai ma pibam asya kudum chada wama organiya tuga aroda Manipurda October ki tam October dikina okay 2025 ki September last dikina January ki tam kun ka phawbada Manipurda mangi sambolachi marefu busu report aruba khoi bodi report singadu chamyan themuse modern ministry joina general nupa se mean photo thamdake akoi yom imamsa sing ibeshim mumbai lekai ari misho kasinya mahaki nizu makada atopani kya hoina photo le instagram India American maruena India American kokta digi muslim ni tauri basatana imphal legi sasin aje bible ta puraba kokta da unloading dorba ari ni pasina sasin aje ami ngokpa amasung chupcha buda sino konjinga sasin aje thadokpa kaidi hai basing asigi report sing aje akona tongan ba Lamben police station Nambol police station Singjami police station mai magi jungle sing matung ni report tawi adu ko lebok thibedi Manipur gi leriba law and order phibam da lei police sing asina mai tawgada thau sing aje awa ba IT ba aye pyam ni thokpa madra khoi yesing aje lakot pada ibadhe so bengam da bamle Assam Police की Special Task Force STF की टीम अमना कामरूप पुलिस स्टेशन की मनुंग जनबा गुवाहाटी टाउन का थंगना लेबा अमिनगांव दा चथकी बा ड्राइवर मदा मणिपुर की मियोय अहुमना बुदुन लाकपा लुपा कोटी तरानीथोई रोंगी याबा टैबलेट सिंगमदी हेरोइन पाउडर फागत पंगम क्रे हाइरे पुलिस की पाव की मतुंग नहाई असम पुलिस की स्पेशल टास्क फोर्स STF की टीम अमना इंटेलिजेंस न पिरकपा अकनबा इंफॉर्मेशन अमगी मतुंग ना मालगांवगी मफम अमदा चथकीबा ऑपरेशन अमदा टाटा नेक्सन रजिस्ट्रेशन नंबर AS11AA6800 असी इंटरसेप्ट तौब ngमखिबगा लोइनना मणिपुर की कक्चिंग रोमदगी लोअर असम तमना पुरकपा मसिंग यामलबा WY हाइना खंगनाबा methamphetamine tablet singalloina heroin powder sing poduna lakpa miyoi ahum fagat pangam ki haire police na farm miyoi sing adudi gari asi thorok liba ke 8 tabis chahi kunmari lamding wangjing cherapur kakching district tekcham avinash singh jahi nifu mathoi khongjom sapam
Thobal District, Co-driver Nongmaiten Biswajit Chahi Kuntranipal, Sekmaijin Bajar, Mayang Imphal West District Singdagini Haire. Police na gari adu de check tawo matamda KG Mangal Lumba WY tablet lising yang kay madi sapon kem singda haptuna puramba heroin gram Humputaret dasnik mangasing gari asigi fabricated secret compartment talotuna puramba thengnaraki bani haire. Drug singa konina faraba miyoi ahum Police custody da thamduna makhatana drug asigi source amadi Canada thagadawribano haiba khangdoknaba makhataba investigation chathaba hokri haire. Leibak ngakpagi thaudangda mathau tawduna thawaina pontha pikraba Assam Rifles kilan misingda Assam Rifles na raid laying ceremony sing Imphal West amasung Chandal districts ang napangthokre haina Headquarters Inspector General Assam Rifles South na thadorpa cherola mana fongdorakli lemjeningai oibatharam sing adu Leikhidrab Rifleman Narayan Singh Saurya Chakra amasung Leikhidrab Rifleman Bir Thapa Singh na leibak asigidamak ninghanaba leitana Thawai katkiba sing adugi damak pirakiba gallantry amadi makhoi gi thauna faba dubui kai khumnaba utpani haire. Imphal West District ki Mantri Pukrida Assam Rifles na ngarang Leikhidrab Rifleman Narayan Singh Saurya Chakra na leipakasi kathoki bani metadugi anniversary ga mari leinana raid laying ceremony pangthoki bani. Leikhidrab Narayan Singh English sing amaga jamapal marfitara marigi August amada Manipur gi Thembran da chathaki operation amada Mahakit Thauna Utuna Thawai Thakiba Rifleman Amani Haire. Chandal District ki Salonda Assam Rifles ni Senduna Leikhidrab Rifleman MA Bir Thapana English Singamaga Chamapal Humputaru ki July Kun Mapalda Mizoram Gilusai Hills da Mizo National Front Militant Singanong may kap na bagi thawdo kamada Thauna fan Leikhidrab ni Haire. Mahak na mafam aduda su Assam Rifles na raid laying ceremony pangthok tu ni kai kumnabot ki Haire. Manipur Police amasung Central Security Personnel sing state asigi mafum kada chathagi operation singda tongan balal hulup singi cadre sing faba ngamkibaga loinana khutsukhlai amadi bom fagat pangam khre haire. Police ki pauna hai Pachal Police Station ki manung chenba awang kuno lam khaide leiba wahengbam Mayday Singh atopa mengloya sahikun mari kauba Miyoi asi mayumdigi fabangam kre. Mahakasi aina tinkraba lal hulup Revolutionary People's Front, People's Liberation Army, RPF, PLA gi active kader ni hairi. Makatana Security Force na lal hulup asigi kader ni haiba ngangbam Nanaw Singh chahini fumathoy. Wangu ahalup sa nasam lekay hairba miyoi asisu mayumdigi fabangam kre hairi. Makatana Security Forces sing na aina tinkraba lal hulup NSCN ke gi kader ni haiba is Lungthau Kon Panmay Jahi Kuntrani Thoi, Oinamlong Village, Tamenglong District, Hairbami Asi, National Highway 37, Kaimaidigi Fabangam Kre Haire. Security Forces na Mangodigi Baufeng Hand Setama, Government of Republic of Nagaland Thaba, 13 receipt memo sing, token tareta madi, sel oina, lupali singani chanipal, Fagat Pangam Kre Haire. Amaramda Security Forces in Imphal East District ki Khongman Zone 3 da jate ki search operation amada Laisram Lakpati Singh chahiyang khai taruk Khongman Zone 3 harbamyo asi fabangam khibaga loinana mangondi ki .36 hand grenade ama 9mm ammunition live round tara fagat pangam khre haire. Police na myo asi ain kaina kutsukulai sing lalun bamishak ni haire. Makhatana Security Forces ng Natanopal District ki More Police Station na Konba Border Pila 72 amasung 73 ki maragda chathaki ba search operation singda 9mm pistol ama double barrel gun ama radio set taruk hand grenade ani amadi improvised explosive devices IEDs taruk fagat pangam kre haire. How kibanamit nini asida Assam Rifles ni Sindana Kamjong, Bisnupur, Imphal West amasung Technopol districts ang namasak thokpa civil military interaction, youth empowerment amasung humanitarian assistance initiative sing maipak na pangthok Rehain Headquarters Inspector General Assam Rifles South na thadar pa Cherol amana fongdorakli. Cherol asinahay mamang ta July kontra mathoida Kamjong district ki Wangli Company operating base COB manak na liba ke Asang Kulenda Assam Rifles ni Sintona Security Interaction Meeting pangthoki Assam Rifles ki makok tongba official signature lo na pangthoki ba meeting aduda masak nairaba civilian representative sing
village headman sing, village secretary sing amadi civil society organization CSO sing mihut sing na sarug yaki haire. Meeting aduda maru aina mafam adugi security scenario, security forces amadi local community ki marakta lainariba mari sing, law and order ngakpa, anti-national activities sing thing na bohot na ba madi communal harmony, purag na bohot na bagi matangda, akhan na bamityang sing tham ki haire. Meeting aduda Assam Rifles ki makok thongbo officials sing na Armed Forces Special Powers Act APSPA legal scope amasung proposed in paladuna ekasigi makhada security forces in the disturbed area sing manung operation sing chathabagi ahen basakti piri. Adumakpu security forces sing na chathaki operation sing professionalism galoina na yarba makai miyam gi dignity sing ikai khumna na bahot na duna laki haire. Civilian representatives sing na su security ki efforts sing thagat pufong dokiba galoina na reason as the santi amasung inclusive development purak na bapang baya bamateng sing pangani hai pufong dok na ki haire. Makata na Assam Rifles na Bisnupur district ki company operating best COP Nambolda youth centric community interaction program pangthok tuna Nambol Moizing Lekai Student Union Club and Library ki member kontra mga rom da Assam Rifles personnel sing na interactive session ki manung chenna career counseling skill development opportunities sing mahima sing tambagi kanaba madi naha sing na social harmony purag na buhana bada lawriba maru oiba thaudang sing matang da sugay na taki haire. Assam Rifles ki personnel sing na naha sing aduda phattaba sing digi mikup na hum sing na laina ba information sing online da share tawdringai achumaran khangdokpa madi regional stability laina ba hona bada achoba thaudang sing lawgani lawnabagi matang da alert tawki haire. Assam Rifles na makhatana Imphal West District ki Mantripukri dagi Tengnopol District ki More de Leiba Missionaries of Charity Centered Essential Relief Materials sing puduna yentoki haire. More de Leiba Missionaries of Charity Center asi Englising amuga chamapal yankhaida Saint Mother Teresa na linkhatuna Sister Marina Menestoriba Center asida regional dagi yamna sotana leiba imumanungi angang humpu mahimasing tamhanduna healthcare amasung laifam chafam sing piduna lakli. Mafam asida transportation ki khudongchadaba sing mayok nariba sida Assam Rifles na center asigi oina cheng hawai biscuit sing hidak langtak sing soyabin product sing amadi nong mada changraba yadra potlam sing mating pangki haire. Senapati District Police Officers sing na huram kiba mobile phone sing recover tobangam dina phone mapu sing da ahan ba face ki oina ngarang yen thopangam kiba sina District Police asigi oina nauna mobile tracking system odoki ba sigi mathau toba hore haiba takpangam le haire. Mobile tracking system sizna duna huran kiba madi mang kiba mobile phone recover torba mobile handset sing aseng ba mapu sing da khutsinabagi taramasi police officer sing amadi mapu sing loidin Senapati District Police Headquarters ta pangthokki police ki matungina nauna haudoki ba mobile trafficking system asi District Police na tha kharagi mamangdigi sizna bahukki bagaloina na mang kiba madi huran kiba mobile phone sing trace tobaga ngam kibani haire. Haujik fauba ki oina mang kiba madi huran kiba mobile phone tara digi tara manga fauba trace toba ngam kre masigi manung da recover tawraba mobile phone sing handset sing mapu sing na khutsina kre aduga makhatana mang kraba mobile phone sing trace tawbagi thabak chathakigani amadi recover tawraba mobile phone sing mapu sing da sinadrungai mangoina na legal formalities sing mangjona na loishina bona gani haire. All India Police Sports Control Board Committee Makhada Central Industrial Security Force CISF na sindana ho ki ba July kunhumdoi digi kontra fauba Hyderabad ki Gachibowli da leiba ZMC Balayogi Indoor Stadium da pangtho ki ba tara mathoi rak suba All India Police Judo Cluster Championship lisingani kuntarukta Judo masanagi oina Manipur Police ki ahan ba judo ka bronze medalist Moirangtem inautun bungasi harau taram nokpagi tharam ama mahaki pokna fam lamdam khangabok ta pangthokre. Thoubal District Olympic Association amasung United Judo Association Thoubal District na punna silaga pangthoki ba tharam maduda Thoubal District Police ki additional SP Law and Order SH Sankar MPS na chief guest District Olympic Association Thoubal ki President Mutum Manina President aduga United Judo Association Thoubal ki President Soiriba Thoubal District ki Youth Affairs and Sports Officer Devan Moirangtem SDPO Thoubal O Ajit Singh
थौबाल पुलिस स्टेशन के ऑफिसर इंचार्ज एस इबोमचा खांगाबोक जिला परिषद की हानगी मेंबर KH राज मोहन खांगाबोक पार्ट 1 GP की चेयरपर्सन एन मला देवी खांगाबोक पार्ट 3 GP की चेयरपर्सन नॉमिनी एम मंगलेम जावना गेस्ट ऑफ ऑनर सिंह सरुक याखी मसीगी मथक्ता डिस्ट्रिक्ट ओलंपिक एसोसिएशन थौबाल की जनरल सेक्रेटरी एम मधुसूदन ट्रेजरर ओक्रम बुद्धि अमसुंग KMCH मैनेजमेंट कमेटी की प्रेसिडेंट KH इमो NISKK ना स्पेशल गेस्ट सिंह सरुक याखी जुदोका ब्रॉन्ज मेडलिस्ट मोइरांगतेम इनाउ तोनबु थौरमदु द सरुक याखिब सिंगना हराउ तराम नोक्तुना पुनिंग थवतकी थौरमदु की मनुंग चेना फिजियोथेरापी समसोइरिबा सीनियर प्लेयर एस मनाउसु हराउ तराम ओखी पांगथोखिबा चैंपियनशिप अदुदा तोंगान तोंगान स्टेट सिंगदगी पुलिस अमदी सेंट्रल आर्म पुलिस फोर्स टिगी पुन्ना टीम कुंट्रा तरुक्तगी लाकपा सानरोइ लिसिंग अमा चातुग्रोमना डिसिप्लिन मंगा हाइबदी जुडो वुसु ताइकुंडो कराटे अमदी पंचाक सलाट मसाना सिंगदा चांगदमनखी पनबयाबदी ऑल इंडिया पुलिस जुडो क्लस्टर चैंपियनशिप मणिपुर पुलिस की नुपागी ओइना हौजिक फावदा इनाउतोना अहानबा मेडल लोब जुडोका ओइरे महा खांगाबोक मैस्नाम लेकाइदगी लेखिद्रबा मोइरांगतेम सातपमदी मधुमती देवी की मचानुपाने महाक इंग्लिश सिंगनी कुनमंगा द बेस्ट परफॉर्मेंस कोच अवार्ड चंडीगढ़ इंग्लिश सिंगनी मापलदा बेस्ट जुडोका अवार्ड ऑल इंडिया इंटर यूनिवर्सिटी जुडो चैंपियनशिप लिसिंगनी तरामंगा द सिल्वर मेडल असिना जुडो चैंपियनशिप चा सिल्वर मेडल ने चिंगबा मना कया फंक्रबा मणिपुर पुलिस स्पोर्ट्स क्लब की सानरोई ने लोइसिलकपदा मरोबा पाव अमुक हन पिजरी नशा मुक्त युवा फॉर विकसित भारत अभियान स्टेटस की ओइनसु चीफ मिनिस्टर युमनाम खेमचाना हुदोख्रे लुपा कोटी जाट्रुक मरफुनिथोई की एडवांस टैक्स डिवोल्यूशन असिना डेवलपमेंट की थबक खुमांग चाउसिलगनी हाइना चीफ मिनिस्टर ने फोंगदोख्रे Security concerns sing maram oiraga Department of Post na mafam kharada mail servicing suspend tokre National Highway 37 da matik chaba security arrangement tawna ba court committee ga Manipur government ka MOU sign tawukre अमसुंग अगस्त तरुक फाउबगी मनुंगदा NRC अपडेट तौना बखोंथांग लखुत्रबदी JFT नाकन मखोंजंग चंगसिलगनी हाइरे पुंजासी फाउबगिना संदोकचबा ISCOM न्यूज़ मतंग असिदा लोइजरे मखा तब पाउगिदमग ISCOM न्यूज़ पु मिडिंग तादुना लेबियो।